ꯃꯤꯌꯥꯝ ꯑꯩꯒꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯖꯅꯥ ꯄꯥꯝꯕꯤ, ꯁꯖꯅꯥ ꯃꯅꯥ, ꯁꯖꯅꯥꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯀꯥꯟꯅꯕ ꯈꯔ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯖꯒꯦ꯫ ꯃꯤꯌꯥꯝ ꯁꯖꯅꯥ ꯑꯁꯤ ꯍꯤꯟꯗꯤꯗ ꯁꯍꯖꯟ, ꯏꯪꯂꯤꯁꯇꯅ ꯃꯣꯔꯤꯡꯒꯥ ꯗ꯭ꯔꯝꯁꯇꯤꯛ ꯍꯥꯏꯅ ꯀꯧꯅꯩ꯫ ꯃꯤꯌꯥꯝ ꯁꯖꯅꯥꯒꯤ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯖꯅꯥ ꯃꯅꯥꯁꯨ ꯁꯖꯅꯥꯁꯨ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯆꯃꯥꯡꯕ, ꯏ ꯁꯦꯡꯗꯕ, ꯊꯥꯒꯤ ꯏ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯃꯇꯝꯗ ꯁꯖꯅꯥ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯒꯤ ꯃꯅꯨꯡꯒꯤꯗꯨ ꯐꯨꯠꯂꯒ ꯊꯛꯅꯩ꯫ ꯌꯥ ꯆꯤꯛꯄ, ꯌꯥꯗ ꯇꯤꯟ ꯂꯩꯕ, ꯌꯥꯈꯣꯡ ꯆꯦꯠꯇꯕ ꯃꯇꯝꯗꯁꯨ ꯁꯖꯅꯥ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯒꯤ ꯃꯅꯨꯡꯒꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯩꯗ ꯐꯨꯠꯂꯒ ꯃꯍꯤꯗꯨꯅ ꯌꯥ ꯇꯦꯡꯊꯣꯛꯄꯗ ꯌꯥꯗ ꯇꯤꯟ ꯂꯩꯕ, ꯌꯥ ꯆꯤꯛꯄꯗꯁꯨ ꯀꯥꯟꯅꯩ, ꯌꯥꯈꯣꯡꯗꯁꯨ ꯆꯦꯠꯍꯜꯂꯤ꯫ ꯇꯨꯝꯕ ꯌꯥꯗꯕ, ꯀꯣꯛ ꯆꯤꯛꯄ, ꯉꯛꯁꯝ ꯃꯔꯤ ꯅꯥꯕ, ꯏꯁꯥ ꯆꯤꯛ ꯅꯥꯕ, ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ, ꯃꯤꯠꯀꯤ ꯃꯉꯥꯜ ꯈꯔ ꯋꯥꯠꯄ, ꯑꯁꯊꯃꯥ ꯅꯥꯕ, ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ, ꯉꯛꯄ ꯑꯅꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔꯅꯆꯤꯡꯕ ꯑꯀꯤꯕ ꯑꯅꯥꯕ ꯀꯌꯥꯗꯁꯨ ꯁꯖꯅꯥꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯁꯖꯅꯥ ꯃꯅꯥꯁꯤ ꯐꯨꯠꯂꯒ ꯃꯍꯤꯗꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯊꯛꯄꯤꯌꯨ꯫ ꯁꯖꯅꯥ ꯃꯅꯥꯁꯤ ꯅꯨꯡꯁꯥꯗ ꯐꯧꯕꯤꯔꯒ ꯀꯨꯞꯍꯜꯂꯒ ꯑꯦꯅꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯃꯔꯣꯏ ꯍꯥꯞꯄꯒꯨꯝꯅꯁꯨ ꯆꯥꯏꯔꯒ ꯍꯤꯟꯖꯥꯡ ꯆꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯅꯥꯗꯨꯅ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯕꯁꯨ ꯌꯥꯏ꯫ ꯃꯇꯣꯟꯗꯣ ꯁꯥꯡꯂꯞ ꯂꯧꯔꯒ ꯁꯥꯡꯅ ꯕꯣꯔꯥ ꯍꯧꯕꯤꯔꯒ ꯆꯥꯕꯁꯨ ꯌꯥꯏ꯫ ꯍꯋꯥꯏ ꯗꯥꯜ ꯊꯣꯡꯕꯗꯁꯨ ꯃꯅꯥꯁꯤ ꯍꯥꯞꯂꯒ ꯆꯥꯕꯁꯨ ꯀꯥꯟꯅꯩ꯫ ꯁꯖꯅꯥꯗꯨ ꯃꯀꯛ ꯀꯛꯂꯒ ꯇꯣꯃꯦꯇꯣ, ꯑꯥꯂꯨ, ꯆꯅꯝ, ꯇꯤꯜꯍꯧ, ꯁꯤꯡ ꯐꯖꯅ ꯃꯆꯪ ꯁꯨꯅ ꯍꯥꯞꯂꯒ ꯉꯥ ꯊꯣꯡꯕꯒꯨꯝꯅ ꯊꯣꯡꯂꯒ ꯆꯥꯕꯁꯨ ꯀꯥꯟꯅꯩ꯫ ꯁꯖꯅꯥꯗꯨ ꯉꯥꯛꯇ ꯐꯨꯠꯂꯒ ꯊꯨꯝ, ꯇꯣꯉꯥ ꯍꯥꯞꯂꯒ ꯆꯥꯕꯁꯨ ꯁꯨꯒꯔ ꯑꯅꯥꯕ ꯃꯤꯗ ꯌꯥꯝꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯩꯕ, ꯃꯁꯥ ꯌꯥꯝꯅ ꯅꯣꯏꯊꯣꯛꯄ, ꯍꯥꯏ ꯕꯤ.ꯄꯤ. ꯂꯩꯕ ꯃꯤꯅꯁꯨ ꯁꯖꯅꯥ ꯃꯅꯥꯁꯤ ꯐꯨꯠꯂꯒ ꯃꯍꯤꯗꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯣꯏꯔꯕꯁꯨ ꯊꯛꯄꯤꯌꯨ, ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ꯫ ꯆꯠꯄꯗ ꯈꯣꯡ ꯈꯨꯠ ꯅꯥꯕ, ꯄꯥꯡꯒꯜ ꯁꯣꯟꯕ, ꯀꯂꯥꯛ ꯆꯣꯛꯄ ꯃꯤꯁꯤꯡꯒꯤꯁꯨ ꯁꯖꯅꯥ ꯆꯥꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯃꯤꯌꯥꯝ ꯁꯖꯅꯥꯕꯨ ꯐꯪꯂꯕꯗꯤ ꯃꯅꯥꯗꯨ ꯑꯣꯏꯒꯦꯔꯥ, ꯁꯖꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯃꯥꯡꯍꯟꯕꯤꯔꯨꯅꯨ꯫ ꯃꯅꯥꯗꯨꯅ ꯕꯣꯔꯥ ꯆꯥꯒꯦꯔꯥ, ꯗꯥꯜ ꯊꯣꯡꯕꯗ ꯍꯥꯞꯀꯦꯔꯥ, ꯃꯅꯥꯗꯨ ꯐꯨꯠꯂꯒ ꯃꯍꯤ ꯑꯣꯏꯅ ꯊꯛꯄꯤꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯃꯅꯥꯗꯨ ꯀꯪꯍꯜꯂꯒ ꯄꯥꯎꯗꯔ ꯑꯣꯏꯅ ꯀꯨꯞꯍꯜꯂꯒ ꯊꯝꯂꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯨꯝꯅ ꯊꯥꯛꯄꯤꯔ ꯆꯥꯕꯤꯌꯨ꯫ ꯁꯖꯅꯥꯗꯨꯁꯨ ꯏꯍꯥ ꯍꯩꯅꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝ ꯆꯥꯕꯤꯌꯨ꯫ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯋꯤꯛꯇꯣꯞ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯃꯤꯌꯥꯝ꯫ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗ ꯑꯔꯥꯟꯕ, ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ꯫